ꯊꯥꯒꯠ ꯏꯁꯩ 53 ꯍꯦ ꯏꯁ꯭ꯋꯔ ꯑꯩꯉꯣꯟꯗ ꯆꯥꯟꯕꯤꯌꯨ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯅ ꯑꯩꯕꯨ ꯅꯦꯠꯈꯥꯏꯒꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯥꯟꯗꯥꯗꯨꯅ ꯑꯩꯕꯨ ꯑꯣꯠꯅꯩ, ꯑꯩꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯑꯩꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯦꯠꯈꯥꯏ꯫ ꯑꯩꯉꯣꯟꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯍꯦ ꯋꯥꯡꯊꯣꯏꯔꯕ ꯏꯕꯨꯡꯉꯣ, ꯑꯩꯅ ꯀꯤꯔꯕ ꯃꯇꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯆꯦꯠꯅ ꯊꯥꯖꯒꯅꯤ꯫ ꯏꯁ꯭ꯋꯔꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯊꯥꯒꯠꯆꯒꯅꯤ꯫ ꯏꯁ꯭ꯋꯔꯗ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯔꯦ, ꯑꯩꯅ ꯀꯤꯔꯣꯏ꯫ ꯍꯛꯆꯥꯡꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯈꯣꯏꯅ ꯑꯩꯒꯤ ꯋꯥꯁꯤꯡ ꯑꯣꯟꯅ ꯇꯩꯅꯍꯜꯂꯤ꯫ ꯐꯠꯇꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩ꯫ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯜꯂꯤ, ꯃꯈꯣꯏ ꯃꯁꯥꯃꯛ ꯂꯣꯠꯂꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯌꯦꯡꯏ, ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯅꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯄꯨꯛꯅꯤꯡ ꯐꯠꯇꯅ ꯇꯧꯔꯒ ꯃꯈꯣꯏ ꯅꯥꯟꯊꯣꯛꯀꯗ꯭ꯔꯥ? ꯑꯁꯥꯎꯕꯗ ꯃꯤꯁꯤꯡꯕꯨ ꯂꯪꯊꯧ꯫ ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯅ ꯀꯣꯏꯅ ꯆꯠꯄ ꯅꯍꯥꯛꯅ ꯃꯁꯤꯡ ꯊꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯤꯔꯥꯡ ꯅꯍꯥꯛꯀꯤ ꯄꯥꯇ꯭ꯔꯗ ꯍꯥꯞꯄꯤꯌꯨ꯫ ꯃꯈꯣꯏ ꯅꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇ ꯂꯩꯇ꯭ꯔꯥ? ꯑꯩꯅ ꯅꯉꯣꯟꯗ ꯀꯧꯖꯕꯗ ꯑꯩꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯍꯟꯈꯤꯒꯅꯤ꯫ ꯑꯩꯅ ꯃꯁꯤ ꯈꯪꯏ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤ꯫ ꯏꯁ꯭ꯋꯔꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯊꯥꯒꯠꯆꯒꯅꯤ꯫ ꯖꯦꯍꯣꯚꯥꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯊꯥꯒꯠꯆꯒꯅꯤ꯫ ꯏꯁ꯭ꯋꯔꯗ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯩ, ꯑꯩꯅ ꯀꯤꯔꯣꯏ꯫ ꯃꯤꯑꯣꯏꯕꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯅꯍꯥꯛꯀꯤ ꯋꯥꯁꯛꯁꯤꯡ ꯏꯊꯛꯇ ꯂꯩ꯫ ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯃꯄꯨꯡ ꯐꯥꯅ ꯄꯤꯖꯒꯅꯤ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯁꯤꯕꯗꯒꯤ ꯀꯟꯕꯤꯔꯦ꯫ ꯍꯤꯡꯕꯒꯤ ꯃꯉꯥꯟꯗ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯃꯥꯡꯗ ꯆꯠꯅꯕ ꯑꯩꯒꯤ ꯈꯣꯡꯕꯨ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯅꯍꯥꯛꯅ ꯀꯟꯕꯤꯔꯣꯏꯗ꯭ꯔꯥ?